Russia Ukraine gilan sathi bapibam de sathari Kharkiv haibe Ukraine gi second largest city asida ngasi yamna nungai taba thodok ama thokre Russia na yamna kanna landari hojiksu numidang gi pung taruk matung da curfew oi mafam sida India gi students khara awaba nangduna leire makoi bunker manung da lotuna lei mafam sida lairik tambagi chatna kiba satra ngaktani nabin kauba amanga si khre hairi bunker de gi thoklaga chana thakna ba leitabadagi mathanta leibagi damak chatkibani adubu mana chatkhiba mafam duda building amada Russia gi sel kapsilakpadagi chena duna leikhidre nabin medical student ni Karnataka kini magi wari asitaraga yamna nungai taba pok i mafam sida satra kaya amasu panduna leiri ngasi Ukraine gi army humputra amasu amukta da mafam amada sikre makhoi ado army unit amada leiringai Russia gi bomb na attack tokibani masi Ukraine gi oktar ka haiba mafam dani confirm oiraba pauni masitanatana Russia gi maikai dagi lan ase amuk hena kansilakle makhoi gi su amang ata asiana thokta banati ngasi gi numit khakta da helicopter ani Russia gi missile puba truck ama amasung tank ama ni kai khebagi paulei Russia na hojik intense fight ni chathariba ngasi gi Ukraine gi yamna maruiba city council strike Kharkiv tani masi Russia ni strike to sinduna pumchai chaina kai dun kinthakre so Pithibida ngrang khong na nainri balan asigi maruiba maram amasung history video asigi makha tara thamjari Ukraine Russia gi hakta yamna thina hanthapalai bagni adu erabasu asuk sathi balan amo takiba masigi main reason amalai taba sugya yati maramado experts na sumna hai ngasi di America ngamna changde NATO changbe harabasu changde amorom da Putin magi alaiba power sijinari masigi real reason gi itihas lai Second World War da Germany na maithi khaba tungda Germany ase saruk ani thokna kaidoki East Germany amasung West Germany East Germany na Russia gi control chatki amasung West Germany na America gi control chatki maram asina ngasi su East Germany gi mi singa Russia ga apapa relation lairi adugo West Germany gi mi singna America ga relation phai masiga loinana America amati Russia gi marakta Cold War su wiki maramasina entire prithibida group thoki First World Nation, Second World Nations, amasung Third World Nations. First World adugumba laibak sing aduni America amati allies puyariba laibak sing. Second World Nations hairagana Russia amati magi marup laibak sing aduga Third World hairagana Russia amasung America ani sigi under the leitaba masagi independent leptuna lehobasing masida India South Asian leibakara Latin America amadi Africa gi leibakarani World War gi matungda First World countries haibati America amadi magi marup leibak singna chukti amaga loidana NATO North Atlantic Treaty Organization ase form tawki NATO form tawbagi objective ti yek na baga thengdrakpada punna changlaga thengnaba asini NATO countries singi sipai leiribani wa amada hairaga Russia amadi China gi against the punna thengnabagi wafamni pungna thengnabagi sembani apunbana sakti oi haibagum mathanta leirabadi yaroi haiduna maramasina America na manungda tapna NATO countries se masing hengatna bo honarakpani Second World countries singa line thengna ba amorom da Russia na pamlam de NATO countries ki masing hengat pa se masiga mari leina na Russia amadi America gi marakta secret meeting ama oiki masa gi problem concern ado solve tawna ba maramdi atai leibak amata Third World War gi wakhan khanna drabanina Meeting ase America ki Defense Secretary and the Chief Sir James Baker amati matamdugi USSR ki President Mikhail Gorbachev ki marakta oiki meeting asida decision oiki East German amati West German ki marakta lairiba asangbu wall Berlin Wall Russia aikoina lawthokani aduga NATO countries laikhiba laikre masidiki helhan ganu asini masida yanaraga Berlin Wall ase thugaikibani kahenkibani ngasi Western media na hai adugumba secret meeting laikide amarom da Russia amadi China gi media na hairi madugi proof lai Berlin Wall kaire
Germany ani thokpodo amato oikre Russia na su khankre NATO country masing hengat halroi America na third World War su oiroi masigi final oina ngang na kibo wa kairak padagi oirak pani ngasigi phiba mase masi karam dano haibada 1991 da USSR kai kraba tungda America na haina kibo wa leptana NATO country gi masing hengat hannaba honarakpani matam dudagi hauna Putin na hairabani America lepna khiba wada leitre maramasina Putin adugumba country da war tawi NATO da changani torokpasingda maramasina August 2008 ta Russia na Georgia da lantai maramdi Georgia NATO da changbagi toromle amasung haujik Russia na Ukraine da lantai Ukraine NATO da changbagi torokpa matamasida amaramdi Ukraine USSR gi manung da leiramba leibakni Russia amdi Ukraine gi marakta mafam kharaga su leiri masipu buffer zone kawi Ukraine na sumagini haiba Russia na sumagini haiba maramasina Russia na lana se torokpani anoba leibak NATO da changdanaba aduga America na amuk hanna NATO country yamda hotnar tanaba aduga masimus chumni Russia na pamdi Ukraine NATO country oigrabagi tungda maga thangna leiba ase maram masina warasi oibani hainaso akhang haisingna hairi adom gi wakalna kari no madu su taningi